ngasi nungthul phongki basi phongda March ki tang taraga nipanda pau masa sakhaina gi ma'am ahanbada Supreme Court ki interim order Minister Syam Kumar Minister phamdagi sis tawkhrei Manipur lenga ki Forest Minister oiriba Minister Syam Kumar Minister phamdagi sis tawkhibaga loinana Manipur Legislative Assembly da sangmada athingba thamkhre hairi Supreme Court na piba interim order amagi matung ina Syam Kumar Minister phamdagi laukthokpaga loinana Manipur Legislative Assembly da sangmada athingba thamkhibani hairi Congress Party na Minister Syam Kumar gi mathakta tarasuba sidul gi matung ina Minister Syam Kumar gi mathakta disqualified tawgadabani haiduna Supreme Court ta case tawduna lakhibane Congress Party na Minister Syam Kumar da thangalakkiba interim order adugi matung ina ngasi Supreme Court na order asi thokhibani hairi Congress tagi phangba pawgi matung ina di Minister Syam Kumar amuk hana disqualified tawgadabani haina CM Sari hairi panba yabadi Minister Syam Kumar disqualified tawgadabani haibagi matangda Manipur Legislative Assembly gi speaker na judgment reserve tawduna thamkhibane loinana tha asigi sachat kunga mapanda Minister Syam Kumar gi rai lathoknaba lairibane Hiramasi matangda Babu Parada leba MLA Megachandra gi quarter da pangthok pawgi mifam amada MLA na haiki Supreme Court na thokiba order asi Minister Syam Kumar disqualified tawbuga chap manarabani Supreme Court ki order asi achumbagi damak khalaga tawba thabakni tha asigi kungani pan speaker tribunal da reserve tawduna thamliba disqualification adu soidana chapsaba ama leplakani thajai amaromda tha asigi sasat kunga tarukta pangthokadoriba Rajya Sabha gi sit amagi mikhal asida assembly da sangba thingkraba TS Syam Kumar Rajya Sabha gi mikhal asida yawba phangadra phangloidra haiba hojimaki oina chapchaba khangdri adubu speaker gi tribunal na tarakpa judgment na aroibu oigadori panmayai miyam gi mihut ama court na lathokpa ngamdabadagi loda lairibani nakalamaromda Naga People Friend NPF na friend asigi MLA tare disqualified tawnaba Nagaland Legislative Assembly gi speaker da petition file tawkiba adugi matung Guwahati High Court Kohima bench ta Legislative Assembly asigi speaker amasum MLA tare lakriba Apple gi sasat ahumda court asida laknaba direction pikre hairi aduga atopa maruiba pawmanamu Minister Syam Kumar gi maikaidigimu aihak MLA ni Assembly sangbagi hak lai Syam Kumar Supreme Court na tariba rai asi interim order ni aihak MLA gi phamdagi laukthokpa laitri Supreme Court ki rai asi aihak ikai khumnai adum oinamak MLA ama oiribani na Assembly da sangbagi hak lai maram aduna lakadoriba Rajya Sabha gi mikhal da su bot thadagani haina Minister TS Syam Kumar na ngasi pawmising kharaga unaba amada phongdokhre aduga atopa maruiba pawmanamu Phi thungdaba nupigi photo thetluba Dr. Court puthokre Sahi Tararongi mamangna nungsinarambani haiba nupi amagi fi thongdaba photo social media da viral oirakpagi matangda Zenimski surgeon doctor amang ngasi police na fare hairi doctor adugi maming Pukrambam Kiran Singa sahi nifu apokpa pi Brazam nikawi wangkhai yunglan lerek tigini hairi Thaudo asigi matangna phangba pauna hai doctor asiga haukiba kumza English ani ga tarada nungsinaramba nupi amagi maka naminakiba phi thungdaba photo sing nupi sigi apokpida pisinduna kianki masida natana tha asigi tareta su nupi mayumda nupi mayumgi getta nupi asigi phi thungdaba photo thetchilaga phajadaba wai wata kyasu irami hairi hiramadugi matangna nupi adugi imung manungna sai asigi January gi sache taraga tareta Nambol police ta wakat adugi matung ina Nambol police na doctor adu ngarang faraga ngasi court puthok laga makhatana police custody da lima lokthakre hainasu boxing asina makhatana phungdorak thank you